Miam the release okay. Pause editor Megaverna Pau Asina Hora Kibagi Wari Miam the Ningsing K. Wangan Kibasina Pause singing Matena Miam the Midnakong Ohelibani Farm sing the Tabak Toribasina Michang Mikai Naidana Miam the Pau Tambatangi. DGPY Joy Kubarna Police Department of Fatabatabak Toba Yabugum Pause sing the Tabak Toribasing the Su illegal Oina Tabak Toba Mio Yawi Yaribaka Hiram Kudimakta Afabo and see Haki. Sina publicity takdi publicity mami mama hamdane masi khalga haili nasai nuwal ka ya ba de benefits benefits ni dalan sumas pe amse masi cover tawga ai monitor se adu me mona to biwan kamjini ai badu me mona tunda chata targeti ai kamda koi quality is never of journalism in so ya tuna wa keni aduga means respect of any Ningol Jacob Mari Lena Miway Kayana, Dukan Mamang the Targa Pot Yon Basinga, Dukan Family Basinga Gimarta Mukna Balak Padagingasi, Alugali Mayada, Lambinakal the Taduna Yoliba Mio Sing Police Natan Kaikre, Police na Miam Adu Tankaira Pada Bab Tana the Bakaradagi Mioi Karana, Bom Lady Haiduna Sandorak Padagi, Pakatna Duna, Mioi Kaya Chenakre, Tung the Mioi Karana, Aran Bamong the Bom Lady Haina Sandok Pani Haiba Kangarak Padagi, Pakatna Duna Generamba Miam Adu Nemtanaki. Kaksing Leg Development Committee na Ningol Jacob Gamari Lena na Kaksing Lamkai Laifam Loknung da Anishuba Koichop Mela Pangtokre SHREE na Punanga Kezi Mapal Fatan Ahanba Position Takre Hari Brahmapur Social Club Sangai Chutheng na Sinduna Club Asigi Nifunipal Suba Foundation Day Amadi World Diabetes Day Gamari Lena na Nomagi Oiba Lem na Laing Magi Thoram Amagaloina na TV Awareness ki program ama Club Asigi Sanglenda Pangtokre Medical Camp Aduda Manipur Health Service ki Dr. Singh Amadi Local gi Angangi Dr. Singh Saruyake Punamioi Chanirom Laing Bagaloina na Lem na Hidak Lang Taksing Yentoke Blood Amadi Sugar ki Testing Su Pangtoke Medical Camp Adugi Convener Dr. R.K. Ratan Kumarna Lekai Asida Laiba Lairabagi Pankai Makada Laiba Mui Singi Yengduna Camp Asi Pangtopani Haiki. BP ki check up tawba hidak takpiwa adigi amangang singda hujil lagan belina sing nawa singda ipuna medical facility phanganba adu kamai hidak chaga dege the kamai hidak se koi OTC koi gi hama chalaga hidak leigedra natraga doctor chala layengadra habi report to miam da awareness program ko pija bani masi Childline Infalamadi Minutong Hata Golapati Athletic Union na Punasinduna Child Gamarup Oisi Childline State Dosti Campaign Nasidagi Minutong Hata Golapati Athletic Union gi ground the Pangtokre Bhakta Sai Babagi sponsor Makada campaign asi Pangtokani Lagliba Tangpun Fauba campaign asi Pangtokani Hari Miamgi Saishakpa Khun Joy Kumar na Laikhidabada RPF ki Department of Publicity ki Chief Tawhangsu Herem Chana Thadorok Pacherol Amana Nungaitaba Phongdorogri Saishakpa si Icham Chamba Saishakpa Amakak Nate Maraibak Nungshiba Loina na Kanglei Khunaibu Thengkhang Kayada Mikap Thu Alamba Saishakpani Swatharaba Khunai asibu Chingkhatna Honabada Mahakna Lawkhiba Thodang Singbu RPF amasung Masi Lanmi PLA na Masak Khangba Loina na Joy Kumar bu Revolutionary Salute Pitunai Kai Khumnabu Udli Hairi Makataba Pauda Pause Amada BJP Manipur State Unit ki Mathangi President Oinanaba Housing Oriba Santi Kumarna Councillor Humdram Degaloinana Central Leader Singh Unarwi Haiba Pawadu Yumpham Yaudabani Haina BJP ki Vice President Salam Ibol na Paumi Singh Phongtokre BJP Manipur ki Office ta Pangthoki ba Paumi Singh Unabaduda Yanglem Haukep Amade Party Sigi Wangangloi Brajamanina Saruyake S Ibol na Handak Office Bearer Singhi Meeting Amada Warip Ahum Lawkhibada Manipur State ki District Mandal Committee amade Councillor Khanba Loikrabani Election Matam Chana Tauba amade Matik Chaba Mida Party ki President Candidate Oinabagi Wakhal Thamba amade Election Process Chathabiu Haina Central Leader Singda Khanganba Election Matam Leptuna Thuna Pangthokpa amade President Khanbada Councillor Humdram Doina Yabami Khanba Haiba Wapamasini Party ki President asi yariba makai thabak tawdana khallaga Parliamentary Election asida inner amadi outer animakta candidate puthoktuna kanaba pandam thamli haiki Haji anu khaliba councillor Humdram Doishigi Shoi Aurganda Mabu Amuk President Oina Chathabi Oina Chathanabagi Central Leadership da Unarui Haibushe Shigi Paushimadi Mashim Lale Baseless ni Aduna Madu Shandopiu
मदो अखोई पार्टी ना नुंगाइतना लवी पार्टी की इंग तबना इलेक्शन तबनुबी प्रोसेस हम चतरिङाइदा साइडेड ओइबा वरी वटाइ मयाम अमा खबर सुमा हापसिलपसे मसिमदि खर नुंगाइते अदा सेंदोकपिउ हाइबगी अदुदा अखोइना चंगिनजबनी अदुगा पार्टी से अखोइ इलेक्शन ची अखोइ निथीना इंग तबना फजना चथरगा यानबा प्रेसिडेंट अमा खल्लकांदा यारुंखै कंटेस्ट तौदना यानब खल्लकांदा मथंगी 2014 की लोकसभा इलेक्शन सिदा अखोई यामना अकनब वाक तौरगा सिंग अमसुंग तमदा इनर एंड आउटर अखोई बीजेपी की कैंडिडेट एमपी पुथोकनबा कन्न होनबगी पांदमदा असुमाई तौदना चथजबनेना हायरगा स्वाइदा All Tribal Disabled Union Manipur gi luching bani haiba Momo Tangtangna Ukhrul District ta leiriba disabled person kayagi khudong chaba sing Chungmirabu Koba Association ka mari leinataba mioi amana social welfare ki staff kharga manaraga lokthokpa leiri haibadu yumpham yawda bani haina Chungmilabuna Momo Tangtangna chingda leiriba disabled person singi khudong chaba matpa amade union asibu lanai NGO oina sizinaba mishakni haiba wafam phongdokhi Friends की तरेलक सुबह मपोकुमोना लाकपदा कंगलै मियामदा याफ पाउजल पिरकली इनर लाइन परमिट सिस्टम चना हन्नबा लुप असिना चंगसिन खोंजंगदा मतेंग पांगलखिबा सिंगबुसु थागतप फोंदोरकली लमदमसिदा मिटोप मियानचा सिंग चंगसिलक्तुना हेंगलकलिबा मसिंग असि मियामदा खंगलकली लमदमसिगी लैंगाकलोन अमदि सेमिट लोन मिटोप की खुत्ता सिनातुना मुटखिबा ngaibagi matam natre haina cherolasna खंगलकली इम्फाल वेस्ट कमांडोना संध्याम रॉकी कौबा चाही कुलोम सुरबा समरो मखालैकाई दगी केसीपी की मियोय अमा चटखिबा तांग तरामाथोगी अयुक्ता हियांग थांग लाइरेंबी मया दगी फारे हाइना एसपी ना थादोरकबा चेरोल अमना खंगलगली Manipur State Cooperative Union Sinduna Yankai Mapal Suba Cooperative Cheroll Palan Ngasidagi Laishram Lera Community Hall Haukre MLA E Chan Corporation की Commissioner Moses Chalai Cooperative Society की Registrar Tipan Mesu Sarugyaki Ningol Chakobana Lakpada Lamdamasigi Nupi Oibisingi Mafamda Aina Tinkraba RPF Naya proposal Pirakli Lupasigi Secretary Publicity Tile Shembana Thadrokpa Cherolamada Thoramasi Chahi Kudingi Leptana Hianga Ginini Panbada Pangtokuna Lagli Cherolas Namakatana Fungdorpada Piba Amadi Ningol Nushinadraba Amadi Puxel Khojel Tinadrabadi Chokotpa Madi Ing Tappa Imungamo Oibangam de Hari Ningol Chakobasi Lamdamasida Yamna Angan Bamatamdagi Hauna Pangtokuna Laklabani Habasi Mari Lainaba Larikaya Iri Hari Ningol Chakobugi Wari Shingsu Nohona Namiam the Ningshigli Ningol Chakobu the Lamdamasiki Potok Siznaraktre Maramasina Numit Asibu Mapal Lamdagi Lakpa Mayang Lalol Basina Harauna Ngairi Hari Ningol Chakoba Thoramna Equator Nungshi Chanana Hingnabagi Kudol Tamba Oirasanu Hypergaloinana Ningol Bipumna Makima Pamda RPF Amadimasigilan me PLNA Yapa Pausal Pirakli Hausi Sanabagi Pau Ngasigi Sanabaki Pauda, Imphal District Football Association Sinduna Kumandapak Men's Stadium the Chatarakpa, Kuraizam Tarun Kumar Memorial Senior Women Football League Ngasisanaki Baliki Aroiba Matchta ESU Wankaina NYTSC Okram Chutekpo goal Ohum Amada Toydina winner Oikre. ESU Wankagi goal Ohumadu Irom Prameshwari Tiam Roma Madi H Marina goal Amamam Janbangam Kibani League Tournament Asi Lushinbaki Thoramda E Jana Chief Guest Oiki. Brajanat Kang Association Sinduna Chatariba Kuntramathwirak Suba Mangshatabam Iboyaima Amadi Puinabati Memorial League Kam Knockout Kang Tournament ke ngasi sanakiba match ta Brajanat Kang Kutna IWKK Uchekonbo Panjal Kuntramathoi Taramangada Thoikre Manipur Badminton Association Sinduna Kuman Lampak Indoor Stadium the Chathariba Kuntratarelak Suba Junior National Badminton Championship ke ngasi sanaki ba chahi taratare makhage nupa machage singles ki round da Manipur ge Oinam Amson Singh Delhi ge Rohan Kapoor gi makutta set anishino dale hore RK Devjit Chingsu Chandigarh ge Rahul Yadav ki makutta set anishino da maithi hore Irengbam Yaitong Basu Andhra Pradesh ge Shrilan Brahma ge makutta maithi hore loinana Manipur ge Samir Hussain su
JNK गी Dibam Gupta gi makuta set ani amada leihore adubu Laisangtham Onil Kumar na Madhya Pradesh ki Shubham Prajapati bu set ani amada maithiba piduna mathangi round changkhre loinana chahi tara teret makha gi nupi macha gi Purnima Devi su mathangi round changkhre Hauji ngasi nomagi oiba inga sagi pau ngasi gi khwaidagi sakibagi chang degree celsius kunga mapan dasmik ani khwaidagi ingbagi chang degree celsius tarahumdoi nungsita yauba ising manil gi chang ayukta chada marbutra mari numidang wairamda chada humphuni thoi nongju gi chang nil Auzero bidamaro ba pau amana Universal Children Day thoram Manipur gi mafam kaya da paksan na pangthokna krai Hayeng pangthokada baningol chakau bagi thorong gi damak mioi lising kaya na tongan bo polam kaya laina kre luk kaya na jati kaya gi mioi sing chakau bagi thoram pangthokadori amade kunthatare suba junior national badminton championship ngasidagi khuman lampak indoor stadium da hokre STV na pijaba pau matang salojare ming tabiri basingbo amukana khurumjari